Kuki Mla taragi Mthakta action Lourabadi Wroisin Purkani Sahi ani hena irang mayoknariba state asida India ki Prime Minister na thenglabasu thengna tha asigi tarawm doida pung khara ki laklamle Sahi ani helaba irang asigi matangda Prime Minister Narendra Modi na wa amatta ngangdana leirakibani Prime Minister na irang asigi matangda kari khalibagi haiba kana amatta khanba ngamdana leiringagi cherakta India government ga suspension of operation da leiriba sin Kuki jo militant singa tripartite su agreement sign tawna wato ki Wroisin Purkle tripartite agreement ki yanaba aduda matam loikraba su sahi ama sangdokpa national highway the free movement hangdokpa designated game asing hantan ba amadi game ki mafam kar hongdong jin taw haibana sing ba hiram khara de yana kibani adubo tripartite agreement asigi mayokta sin Kuki zo gi maikai dege makoi gi separate administration gi demand phangjuba makai makoi gi khongjang handok loi free movement gi athingba handok loi haibi kolau leirakli Amaromdana Manipur ga pum saktam ngagliba miyam gi maikai degi sugi matam sangdokpa yaroi India government na siam kiba buffer zone amadi free movement gi athing lokthok dabani haibagi demand leiri tripartite agreement de yaw kiba wafam singi manungda su agreement sahi ama sangdokpa khakta oina yanaba oiramle atei hiram singdati yanaba leitabana maram moiraga irang asi Wroisin hojik su purakpa leitri masimangna Prime Minister na pungkar ki Manipur kongsata laklam kibatuda irang ki Wroisin leiram matarbadi Churchanpur amadi Imphal gi Kanglada tongan mifam pangtoklam loi lonena Kuki Mla tarana separate administration ki memorandum pishin kibaduna maram boiraga PM na nakalani ki miyam da wangang da project ka sangaba amadi atei project kaya ki ure uyung tambagi thabak pangtoklam banatana irang asiki Wroisin Purkle haiba wafam phongdolam kidabani masina takpati tripartite agreement adu sugi matam sangdoknaba honaba sarau langni haibasi mayek single irangi Wroisin Purknaba tripartite agreement natti haibasini India government amadi state asigi governor in council na irangi Wroisin Purknaba honaba gi mahut aron agenda amada illegal immigrants in Kuki zogi suda leiriba militant sing yoktuna thamnaba honabani lawi Manipur gi miyambuna Lan ge maisak makata na mayok hanaba honabra haibasini Indian government ge politician ge loktuna wagi thoksil de ge Kuki Mla tarana khoyek piduna separate administration ge demand ge memorandum PM da pisin kibangam gi thona utpa kamla kibani haibada haiman ba thokloi India government na Manipur ge territorial integrity kai ba yaroi territorial integrity da singrak ko sing thengnagani haiba ge wafam phongdok kiba adu gi aseng firip leirabadi su sangdokpam thokte lonena lengak pathap singnaba amadi apun mi saktam thugainaba honariba sin Kuki zo gi Mla taragi matungda lepiba criminal singi Mthakta law gi oiba action lokotuna charak piraba matam khaktada state asida thokliba irang asi Wroisin mapung phana purakpa ngamgani legislature leiba union territory amaki demand tawba matamda UPF amadi Kno na Kuki zo miyamga tanarangwadabani haiba yauna warepani lawkhre India lengaka handakta nauna suspension of operation ge matam sahi ama muk sangdokraba Kuki national organization amadi United People's Front ge Kuki zo miyam gi apambagi matungina thabak paikatuna legislature leiba union territory amagi saktamda separate administration phangnaba honagani haina Kuki zo miyam da thamkhre su group ani asina miyam ga tanaramdana amadi miyam gi ayaba loramdana anoba khongthang amata loroi haina kotuna sinduna kangpokpida pangthokiba miyam gi mifamda phongdokre nakalamoromdana center na sugi matam sahi amamuk sangdorokpa asidamakta thagatladuna khongthang asina Kuki zo singna taliba separate administration ge demand fangnaba honabagi achoba khongthang amani haina kotuna lawi hairi wafam asi Ministry of Home Affairs Kno UPF amadi Kzc gi maikai ahum ge wari sankiba adugi matungda kotuna sinduna kangpokpida pangthokiba miyam gi mifam amada thamkibani mifam aduda maruina negotiated political settlement for the Kuki zo community in a time bound manner haiba maikai ahum gi resolution aduda pankiba adugi matangda hena mayek sengna khangminakhi hiramasi matangda kupna khanan nainaraba matungda kotuna miyam gi apam khangdoklaba matungda mapungaiba warep ani lauki warep ani adudi UPF amadi Kno gi leader singna India lengak gi legislature leiba union territory amagi demand tawba matamda matungda lorakadaba warep khudimakta Kuki zo miyam ga tanarangwadabani lonena sahi asigi March 3 da Phaijangda leiba Martyr Cemetery da pangthokiba 22 suba Remembrance Day gi thauramda lawkiba miyam gi warep nipana dubo makhatana sagot pa haiba sini warep sing asiga lonena
separate administration की demand असी non negotiable ओया हाइबा अदु मदि इम्फाल दा खंगनाबनी हाइरी बफर जोन थुगाइदुना सतोक ससिन थरोक्लबदी तमथीबा फोल फंगनी KZC बफर जोन हाइदुना सतोक ससिन की पानखयामा लैरिबा असी पुमनमकने काय खोमनगदबनी करिगुम्बा मसिबु थुगाइदुना थबक तौरबदी तमथीबा फोल फंगनी हाइना कुकीजो काउंसिल ना फोंदोखरे KZC की चेयरमैन हेलियन थांगदेन अमसोंग जनरल सेक्रेटरी थांगजमांगना पुनः खुयेक पिदरंगा से थादोरकेबा चेरोलसिन हाई नेशनल हाईवे टू इम्फाल दिमापुर लंबी अमुखन्ना हांगदोकले हाइना लाउथोखिदे लोनेना लंबी परिंग असिदा फ्री मूवमेंट अयाबा पीदे कुकीजो काउंसिल की वाफमदी लंबी परिंग असिदा चटलिबा मियोइसिंग साफनबा होम मिनिस्ट्री न पिरक्किबा डायरेक्शन की मतुंगिना कांगपोकपी की मियामना सिक्योरिटी फोर्स दा मतेंग पांगो हाइबतनी मैतै अमसुंग कुकी की मरकता वारोसिन नत्रगा यानबा अमता पुरकबा लेतबना कलनिमकना फिबम अमा हेक्ता बफर जोन लांसिलोइदबनी बफर जोन खुमनबोग लोनना सत्कदबनी अमदि मासिबो थुगाइरकलबदी तमथिबा फोल फंगनी